ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ ꯇꯈꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯥꯅ ꯄꯥꯈꯪ ꯁꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄꯅ ꯂꯨꯍꯣꯡ ꯊꯥ 3 ꯐꯥꯗ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯅꯨꯄꯤ ꯑꯍꯟꯗꯣ꯫ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃꯅ ꯀꯧꯕ ꯆꯠꯂꯨꯕꯗ ꯅꯨꯄꯤꯔꯣꯝꯒꯤ ꯏꯃꯨꯡꯅ ꯌꯥꯔꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯅꯨꯄꯤꯔꯣꯝꯒꯤ ꯏꯃꯨꯡꯅ ꯁꯦꯟꯐꯝ ꯈꯔꯁꯨ ꯏꯖꯠ ꯗꯥꯕꯤ ꯑꯣꯏꯅ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯈꯣꯏꯃꯨꯒꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯗꯨꯅ ꯑꯋꯥ ꯄꯣꯊꯥꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯣꯏꯃꯨ ꯃꯥꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ "ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯏꯃꯥ?" ꯀꯦꯇꯨꯀꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ "ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯨ? ꯑꯁꯨꯛ ꯊꯦꯡꯉꯕꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ? ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯪꯕꯨ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯗꯨꯕꯨ ꯃꯄꯥꯟꯗꯨꯗ?" "ꯏꯃꯥ, ꯀꯅꯥꯅꯣꯃ ꯌꯥꯎꯔꯤ꯫ ꯊꯥꯔꯣ, ꯏꯃꯥꯅꯤ, ꯈꯣꯏꯔꯝꯃꯨ." ꯅꯨꯄꯥ ꯃꯥꯒꯤ ꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯥꯔꯣꯗꯨ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ꯫ ꯑꯆꯧꯕ, ꯏꯃꯧꯁꯤ ꯄꯨꯁꯤꯟꯕꯤꯔꯣ." "ꯑꯍꯣꯏ ꯏꯃꯥ." "ꯊꯥꯔꯣ, ꯆꯪꯁꯤꯂꯥꯎ." ꯀꯦꯇꯨꯀꯤ ꯆꯪꯈ꯭ꯔꯤꯕ ꯃꯆꯥ ꯃꯃꯧꯗ ꯌꯦꯡꯗꯨꯅ, "ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯨꯔꯨꯕ ꯁꯦꯜꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯁꯤꯡꯕ ꯂꯣꯏꯕꯒ ꯑꯃ ꯑꯃꯨꯛ ꯆꯦꯜꯂꯛꯏꯕꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ? ꯀꯣꯛ ꯑꯁꯤ ꯈꯔꯗꯁꯨ ꯈꯜꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯎ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯇꯕ ꯌꯥꯗꯕꯅ ꯀꯦꯇꯨꯀꯤ ꯃꯥꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯑꯍꯟ ꯈꯔ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯠꯂꯨꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤꯔꯣꯝꯒꯤ ꯏꯃꯨꯡꯅ ꯊꯥꯔꯣꯕꯨ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ, ꯂꯨꯍꯣꯡꯕꯒꯤꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥꯔꯣꯕꯨ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯤ ꯊꯤꯟꯕꯒꯤ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ꯫ ꯊꯥꯔꯣꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯔꯣꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯥꯏꯕꯤ ꯆꯪꯂꯛꯇꯨꯅ ꯃꯆꯥꯗ ꯉꯥꯡꯂꯔꯦ꯫ "ꯅꯪꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯒ ꯌꯥꯗꯗꯅ ꯇꯧꯔꯤꯕꯗꯨꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯦ." "ꯏꯃꯥ, ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ, ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ." "ꯍꯣꯏꯅꯦ, ꯅꯪꯅ ꯆꯨꯝꯂꯤꯕꯅꯤꯅꯦ꯫ ꯉꯍꯥꯟꯈꯩꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯂꯩꯒꯗꯕ ꯏꯃꯨꯡ ꯑꯃ ꯊꯤꯔꯤꯅꯤꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯌꯥꯝꯅ." "ꯍꯣ, ꯄꯥꯏꯔꯝꯗ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯤ ꯊꯤꯔꯦꯗꯣ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯍꯥꯟꯅ꯫ ꯅꯪꯕꯨ ꯀꯛꯁꯤ ꯍꯠꯇꯅ ꯈꯟꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯗꯤ ꯃꯧ ꯑꯣꯏꯖꯔꯔꯣꯏ ꯍꯥꯏꯕꯗꯣ ꯀꯝꯗꯧꯗꯣꯏꯕ? ꯋꯥ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ." "ꯉꯝꯃꯣꯏ. ꯏꯃꯥ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯉꯝꯖꯜꯂꯛꯆꯔꯣꯏ꯫ ꯅꯄꯥꯕꯨꯡꯅ ꯑꯩꯁꯦ ꯍꯥꯠꯈꯤꯅꯕ ꯈꯛ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯅꯪꯕꯨ ꯅꯨꯄꯥꯗꯣ ꯄꯥꯝꯗꯅ ꯆꯦꯜꯂꯤꯕ ꯅꯠꯇ꯭ರೋ? ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯒꯤ ꯂꯨꯍꯣꯡꯕ ꯇꯜꯂꯤꯕ? ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯆꯦꯜꯂꯤꯗꯣ. ꯁꯦල් ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯁꯨꯗꯅ ꯂꯩꯕ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯅ ꯆꯦꯜꯂꯤꯕ." "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ. ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯕ." "ꯍꯥꯏꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯄꯥꯕꯨꯡꯗ ꯀꯣꯛ ꯍꯥꯏꯌꯨ ꯅꯪ. ꯑꯩꯉꯣꯟꯗ ꯈꯛ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯅꯁꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯊꯥꯡꯗꯣꯛꯂꯨꯔꯕ ꯈꯣꯡꯊꯥꯡ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯆꯠꯂꯨ." ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯥꯔꯣꯕꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯊꯥꯔꯣ ꯃꯥꯗꯤ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯆꯦꯜꯂꯨꯔꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯌꯥꯅꯤꯡꯗ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯁꯤꯡꯗ ꯆꯟꯈ꯭ꯔꯤꯗꯣ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯗꯅꯤ ꯈꯣꯏꯃꯨ ꯃꯄꯥꯟꯒꯤ ꯎꯈꯣꯡ ꯇꯦꯟꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯏꯁꯩꯒ ꯉꯪꯂꯤ꯫ ꯀꯦꯇꯨꯀꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯗ yengduna, "ꯑꯆꯧꯕ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯆꯠꯄ ꯂꯥꯡꯕꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ, ꯇꯣꯛꯑꯣ ꯌꯥꯔꯦ. ꯅꯪꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯅꯤꯅꯤ ꯊꯤꯔꯤꯕꯗꯣ. ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯣ. ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯨ ꯆꯠꯂꯕꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤ? ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒ ꯊꯥꯛꯀꯦ ꯈꯜꯂꯒ ꯊꯤꯔꯤꯕꯅꯣ? ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯦ ꯆꯥꯃꯤꯟꯅꯒꯦꯒ ꯈꯜꯂꯒ ꯆꯦꯜꯂꯛꯏꯔꯕ? ꯊꯕꯛ ꯑꯃꯁꯨ ꯆꯠꯀꯦ ꯈꯟꯗꯦ. ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯃꯁꯤꯗꯩꯁꯤꯗ ꯈꯔ ꯂꯩꯔꯗꯤ ꯅꯆꯥ ꯑꯃꯨꯛ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯅꯤ." "ꯆꯠꯂꯗꯕꯅꯤꯗ ꯑꯩꯁꯨ ꯏꯃꯥ." "ꯈꯔ ꯆꯠꯂꯨꯅꯦ. ꯑꯩꯀꯣ ꯅꯈꯣꯏ ꯊꯥꯛꯄꯗ ꯁꯦꯜꯒꯁꯦ ꯑꯃꯠꯇ ꯇꯨꯡꯕ ꯉꯝꯗ꯭ꯔꯦ.
ꯍꯥꯟꯅꯗꯤ ꯅꯃꯥ ꯑꯩꯁꯦ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯀꯦꯇꯨꯀꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯂꯣꯏꯕꯤꯗꯤ ꯂꯥꯏꯔꯗꯅ ꯏꯈꯨꯠ ꯑꯁꯤꯗ ꯁꯤꯀꯤ ꯑꯃ ꯐꯥꯎꯅꯞꯇ꯭ꯔꯦꯗꯣ ꯅꯨꯄꯤꯁꯤꯅ ꯂꯧꯒꯗꯕ ꯑꯃ ꯂꯧꯗꯦ ꯑꯃ ꯑꯃꯨꯛ ꯆꯦꯜꯂꯛꯀꯅꯤ ꯑꯃ ꯑꯃꯨꯛ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨꯗ ꯆꯪꯂꯤꯕ ꯄꯩꯁꯥꯗꯣ ꯑꯃꯨꯛꯇ ꯄꯥꯔꯒ ꯌꯦꯡꯉꯨ ꯊꯤꯟꯕꯒꯤ ꯑꯃꯨꯛ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕ ꯄꯨꯝꯅꯃꯛ ꯅꯃꯥ ꯑꯩꯅꯅꯤ ꯄꯨꯊꯣꯛꯂꯤꯕꯗꯣ ꯅꯈꯣꯏꯗꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯑꯕꯅꯦ ꯂꯨꯍꯣꯡꯗꯧꯔꯕꯅꯦ ꯈꯟꯗꯅ ꯑꯍꯤꯡꯒꯁꯦ ꯇꯨꯝꯅꯒ ꯅꯣꯛꯂꯤꯕꯅꯤꯗꯣ ꯑꯩꯅ ꯁꯣꯝꯗ ꯑꯍꯤꯡ ꯃꯤꯀꯞ ꯑꯃ ꯐꯥꯎ ꯇꯨꯝꯗꯅ ꯋꯥꯈꯜꯁꯦ ꯈꯜꯂꯤꯕ ꯀꯃꯥꯏ ꯇꯧꯗꯅ ꯂꯨꯍꯣꯡꯗꯧꯔꯤꯕꯒꯦ ꯈꯟꯗꯅ ꯃꯊꯥꯁꯦ ꯁꯥꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯦ ꯏꯃꯥ ꯑꯃ ꯇꯧꯔꯦ ꯏꯃꯥ 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 ꯍꯥꯏꯗꯅ ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯅ ꯀꯧꯔꯛꯄꯁꯦ ꯁꯦꯜꯒꯤ ꯅꯠꯇꯅ ꯑꯇꯩ ꯃꯔꯝ ꯑꯣꯏꯔꯝꯗꯕ ꯌꯥꯔꯤꯕ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤꯅ ꯁꯦꯜ ꯈꯔ ꯄꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯂꯨꯄꯥ 100 ꯄꯤꯔꯛꯑꯣꯕ ꯑꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯦ ꯐꯠ ꯑꯣꯟꯈꯠꯂꯒ ꯁꯦꯜ ꯅꯤꯔꯤꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯅꯠꯇꯗꯧꯅ ꯅꯪꯒꯤ ꯅꯃꯥꯏꯁꯦ ꯀꯔꯤꯅꯒꯗꯤ ꯇꯣꯠꯁꯤꯟꯅꯔꯒ ꯁꯥꯕꯖꯥꯠꯅꯣ ꯑꯃꯨꯛ ꯁꯤꯟꯕꯤꯒꯦꯕ ꯏꯃꯥ ꯑꯩꯅꯅꯦ ꯊꯕꯛꯀ ꯁꯨꯔꯒ ꯏꯃꯥꯒꯤ ꯁꯅꯥꯒꯁꯦ ꯁꯟ 3-4-5 ꯁꯥꯗꯒꯦ ꯈꯠꯂꯤꯕꯅꯦꯕ ꯑꯥꯎ ꯏꯆꯥꯅ ꯁꯥꯔꯛꯄ ꯁꯅꯥꯒꯗꯣ ꯌꯥꯝꯃꯟꯈꯤꯗꯅ 이마디 시부가 싱어모이더리야. 이마 썩ꯉꯥꯡꯂꯩꯌꯦ. ꯄꯤꯗꯧꯁꯨ ꯑꯗꯨꯝ ꯂꯩꯔꯕꯗꯣ. ꯀꯣꯛ ꯄꯤꯔꯛꯑꯣꯕ. ꯀꯦꯇꯨꯀꯤ ꯃꯁꯥꯒ ꯉꯥꯡꯅꯕꯗꯨ ꯇꯟꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯤ. ꯈꯣꯏꯃꯨ ꯃꯇꯥꯎ ꯂꯦꯝꯕꯕꯨ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯂꯦꯝꯕꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ. ꯍꯩ ꯈꯣꯏꯃꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯉꯁꯤꯅ? ꯅꯈꯣꯏ ꯑꯅꯤꯁꯤꯒꯤ ꯈꯣꯡꯁꯤꯕꯨ ꯆꯠꯇ꯭ꯔꯒꯗꯤ ꯂꯩꯕꯒ ꯉꯝꯗ꯭ꯔꯕ꯭ꯔꯥꯕ? ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯏꯃꯥ. ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣꯕ? ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯊꯣꯛꯂꯛꯇꯨꯅ ꯏꯗꯥꯎ ꯆꯠꯁꯤꯂꯣ. ꯑꯩꯈꯣꯏ ꯃꯥ ꯉꯥꯡꯅꯔꯗꯤꯅꯦ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ. ꯁꯅꯥꯔꯩ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏꯁꯦ ꯄꯥꯈꯪ ꯅꯠꯇꯦꯅꯦ. ꯂꯥꯡꯕꯒꯤ ꯃꯇꯝꯗꯣ ꯍꯦꯟꯗꯣꯛꯄꯒꯤꯅꯤꯅꯦ ꯉꯥꯡꯂꯛꯂꯤꯕꯁꯦ. 이사세 파나 파금 떠럼바니 마시기 고이모 하이바 무리행 아시가네 핵 꿀루바다기 로이라바니 이사세 렘바기 누피 레랑 톨락투나 마님도 온신도나 이마 나사누파세 카레 삭히노 하이비바 야드로 하이 하이리바니니 아이소아 남다나 핵다 삭히바시니 하나 아수나 떠럼바 나티바 다 고이모 아시기 핵 꿀루바다기니 떠러이세 마시가 푼노 하이바세 숭야 야르다바니 이마 오이베마 ꯀꯥꯟꯅꯔꯔꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯈ꯭ꯔꯦꯅꯦ. ꯇꯥꯒꯗꯕ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯇꯥꯕꯤꯔꯔꯣꯏ. ꯈꯅꯥꯎ ꯀꯪꯅꯕ ꯋꯥꯅꯤ. ꯑꯗꯨꯒ ꯅꯅꯦꯝ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨꯅꯦ. ꯅꯄꯨꯔꯣꯏꯕ ꯆꯦꯛꯁꯤꯜꯂꯨ. ꯏꯃꯥ ꯍꯣꯏꯗꯤ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯑꯗꯨꯃꯛ ꯆꯠꯈꯤꯒꯗꯕ ꯂꯩꯔꯦ. ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯦ ꯅꯈꯣꯏꯅꯤ. ꯏꯃꯥꯅꯁꯨ ꯍꯥꯏꯒꯦ. ꯅꯪꯅꯁꯨ ꯌꯥꯔꯤꯃꯈꯩ ꯍꯥꯏꯒꯗꯕꯅꯤ. ꯂꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯇꯣꯛꯄ ꯌꯥꯗꯦ. ꯍꯦꯛ ꯍꯥꯏꯕ ꯂꯦꯞꯂꯨꯕꯗ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅꯅꯦ ꯎꯀꯟ ꯑꯣꯏꯗꯧꯔꯤꯕ. ꯃꯃꯧꯕꯨ ꯍꯩꯇꯁꯤꯡꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯇꯥꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ. ꯊꯔꯣ ꯃꯄꯨꯔꯣꯏꯕꯒ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯅꯔꯛꯏ. ꯊꯔꯣ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏ ꯇꯥꯗꯅ ꯇꯧꯕꯤꯁꯤꯕꯨ ꯆꯨꯝꯂꯦꯁꯤꯔꯣ? ꯄꯥꯈꯪꯂꯣ ꯃꯣꯏ ꯇꯥꯗꯕꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯊꯤꯔꯤꯕ ꯅꯨꯄꯥꯅ ꯆꯠꯅꯒꯦ? ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯗꯧꯔꯤꯒꯦ? ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯆꯠꯄ ꯌꯥꯗꯦ ꯁꯤꯔꯣ? ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯈꯤꯗꯦꯅ. ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯛ ꯆꯠꯄꯗꯤ ꯀꯅꯥꯅꯁꯨ ꯉꯥꯡꯕ ꯍꯧꯅꯗꯕꯅꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯛꯂꯒꯕꯨ ꯀꯅꯥꯅ ꯉꯥꯡꯗꯕ ꯍꯧꯅꯒꯦ? ꯑꯗꯨꯒ ꯃꯣꯏ ꯇꯥꯗꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯅꯠꯇꯤꯌꯦ. ꯀꯔꯤ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯂꯤꯆꯠꯄ ꯄꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯟꯈꯤ. ꯐꯨꯋꯣ! ꯊꯥꯒꯠꯄꯤꯅ ꯐꯨꯋꯣ ꯑꯩꯕꯨ! ꯑꯆꯨꯝꯕ ꯍꯥꯏꯕꯒꯤꯅꯤꯅꯦ ꯅꯪꯅ ꯐꯨꯔꯤꯁꯦ. ꯅꯪ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ. ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯍꯩꯅꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯦ ꯉꯁꯤꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯈꯪꯉꯤꯗꯅ. ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ. ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯀꯅꯤ. ꯍꯟꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ. ꯃꯁꯤꯗ ꯅꯪꯅ ꯄꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯊꯣꯛꯈꯤ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗꯒꯤ. ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯕ ꯑꯗꯨꯗꯤ ꯈꯥꯝꯗꯣꯛꯀꯤ ꯅꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯦꯇꯨꯀꯤ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯕꯒꯤꯅꯣ? ꯏꯆꯥ ꯑꯁꯤꯅ ꯁꯥꯎꯔꯒ ꯊꯣꯛꯂꯛꯏꯁꯤꯕꯣ? 이비에만 너희세 와칼 따만되고 누파 아시나 사오래 강라바디 와도 크레크레 땀나 ꯉꯥꯡꯕ ꯇꯝꯃꯨꯅꯦ. ꯀꯩꯅꯣ 이마? ꯑꯩꯅ ꯂꯥꯜꯂꯤꯁꯤꯔꯣ?
Ngasai ngangnariba pumbasu imasu tariba natro. Maduda namongna kari ehenba hairage. Hai, nachindu khumnune. Madunani, nachinduda thajanbiramibado. Madunadi sai chaba natana upai leire khangedana. Mawa mapuribana saurabadi, nupiduna phana sauninglabasu, tapthana ngangba haibase mahausani. Madunati nangdi. Nakhonduna iya yakhai. Aidi sauribani do sadana kana ngangle. Adunadi nangna sai sadana aina sagadro. Imasu namawaibu phuribada. Tana khamba changbiraktribanine. Khamba yaroidaba. Isado piklingaidagi hauna jat thirakraba. Saurabadine sathi krabazani. Mangonda thengba khotpa tawruba yaba nate. Hek thenglubada ahal laman khangda khaine tawrakadoribani. Adudi ima hoigi asoibani. Piklingaidagi asoibadudi semdokpirappa kaidopage. Mana tawringe ekhoi sum yengduna leirisi haibro. Aidi khangde. Aigi isa sanadagi so sengtrik sengba sana ama oiriba isa sanabu sokpa yaroi. Mama aina haigadaba haibu. Ima moi thadase nupi atopa koide haibagini. Namawaina nganglibado. Koiraga kaidauragi. Nupadi samagi mapuni. Isasu nupani. Aduna samagi mapuni. Aduga nupido koirabasu yumsidadi nupido di pusilakridana imawaina. Migi tonga oirambasu khangba natia. Maduda nangna hekta songjin khadaba hauribanine. Nam ina na khongna udana wa khak nganganu. Haujik matamda mi thajaba yaba amatta leitrabani. Kari sureitaba wasida. Isado sauraga thokredana. Maduna horen kari tawrakani khangbra. Ha, khangba ngambro. Isado saurabadi masing maron phatte haibase. Mama aidi khangbani na pakhatline. Masing phatte haiduna. Mana tawding pata tawhalasi hairibra imagi sibo. Phattaba potudi kharasu ngangba saiduna warapiyo. Ima hoina haidrabanina mana tawding pata tawraga leire. Samaina sum leiraga kamaina yum pandorige. Karigino nangna asuk yamna nasinga kankhala Ha. Nauri kandadi khara phagadaba malami. Hausna loire amuk toiba. Ngangna sakna baga ngamaktre. Aduga ketuki aidi. Ngangbada lauridaba wada khak ngangba sakpa tawdi. Ima hoibadi nasing phataba nasaduna. Laikai mi yamda yondoribani haibase. Khara khangjenbiyo. Ketuki satkriba mamauda yengduna. Hai singanbi nangko. Aingonda hangana khumjaraksanu hai. Isada injilaga phuhanba ngambi ketuki niko aise. Madu khangna nang chasau hai. Ketuki aina tawge khankrabadi loirabani. Lai laktana thingasune ngamgadaba nate. Somdana khoimu nupi kana unari. Leihau. Aido thaba khara chinbagineba. Chillabadi karigi unase haidana matam tharaklino. Aisibo mama leitabiro. Lambi lamjau sida adum ngaihendanaga thamdana. Leihau. Nangsu wakhal khradi khanba phai. Aina thabak suribado nangbu nungaina thamgi khanbagini. Aina tawridabu ai khaktagiro. Nangna ibu ngaibada mama leitabi haibu kaino. Aisibu mitoplo. Nanga khangnariba amabu ngaibada karigi mama leiba leitabano. Una lakpada nupa khaktana ngaini haiba leibrane. Adugi sumathakta ai laktabadi natidana. Aduk thabaktuna maram oiraga thengbani haidana. Asuk phajana haibasida nangyan tadradi aisu khangtri. Saugera sauragira nang thopa tor. Nupa mana themakadra khanna saujaribi nupido. Nupa mana thembagi mahutta prang sagulakpaduda developna nupa magi khut adu paiduna. Kaino aduk thuna sauride. Aina sum haibaneba. Aidi themakadra na khalaga. Mina ngaktam oina zabasida hekta sagutle haibanida. Oinarine haibadi aidi khangbasu natana. Asuk thajana nuksijagi nangna aina haiba wada thajabitre khanbada kayadi sauningure. Sauranoba ado aina oina zabaneba. Nangna themapadagi loi phakrida sawa. Aduneba. Namidang aduda tharo mapurebubu halakpa ngaijari. Phana khatnadunasu mapurebagi nuksibadi mayeng khaktade. Ngaihaki adu pendabagi ngangjaba khaktani. Khoimu thonggaldagi khonggado hairi thangduna lauduna lai. Nathau nate aigi kushi aigi punsine. Thakninge thakni thakningre tongni. Nawom ta laude. Noigi makhada leigadaba khoimu nate khangedana. Punsisida mingondagi sikini duna charakpa mi nate. Thakninga sui shagi sel thakliba khangedana. Leikaise mawa laude. Laude aisine mawa laude.
Tharo mapuraibabu ngaktuna kaino ahing nongyai tawbirisibo thau langurasu yumda phasana hanjilaktuna pothabiba mayai migi mangsida idi ikaibana loire hey nangna kai khange nang ikaiba yang khungmi saklo laikai sina nangi nabuk thapro oh yarisi amta tumina leibiro Tharo mana mapuraibabu samduna makhoigi kaada pusilaktuna phamung aduda phajana hiphanbiri asumna namidang halaabanina karamba matamdanoba aiga maga wari sanaduna tathok tasin tawdoriba sibo Tanja aduda manem oidibi ketuki mana kawbudu tari hai Tharo nang amuta tholau hai kai haigi ma aina haidro isa sana sawannu isa na saurabadi magi thokpa ma tawrakani haidana nang ne hek yum asida lakpadagini isa asina namidang khuding yu thak thakna halibase chak phangi saramoi hojik so asumna sakti sada yu tamak thabanina karamna masa phadawrige aidi isa sana mangba yaroi isa di chamagi mapune ima ai moita da kari so henba haikidabani chatpado henmankre khara lepiro thabak suba satuna ningthina hingba ngamnaba hotnasi haiba khaktani mapuraiba amada magi nupini apen penda haibagi hak leibani ima matam suphana thenge namau tumjawragi ima khangde aigi wa haibune isa sana sokpa yaroi aigi isa di chamagi mapuni nangdi atopa ama sillaba so aduk mayai asini ketuki magi lichat masana tawba thabak khuding apha phata thidana mateng hekta pangsinduna masagi thauna hapiba masina khoi mumana apamba aningba tawbada yarani khanduna tawbagi asawba maram amasu oiribani nong masu ayuk amada Tharoga khoimuga taptaba makai khatnaram henman khre moi ta dagi lisa sidi karamba nupina khangmagam dawribage nongmata suwari amata tanase habada hoi mai habibro nasagi na pungning phadaba ngamridaba oirabadi kaidobagi ai bulawirige nachagi khanduna thabak suraga da matam sida moi tadana pakhang thadana koithok langthoktana leiraga aina karamna tumina yengduna leyo haibano aisu yungduna masi lengda thamba murti amadi nattabanina sauningba ngangningba poe Tharo nangwa makhayam tarkano aina haikraba natro aiga lemina ningdrabadi chakhiba yani haidana aduga idi koiningba nupi koini longningba nupi su longni maduda nangna thingbagi hak leite moi tadagi wakhal sidi angakpane nupi sibu kai thelda thaduna yonba lai phadibiga maluraba moi tadagi wakhalduda Tharo wa makhatan risi ai sekna haiki ai nang supam pamdri aduna nang zakro nang su nangi apamda zakro nang na hairinga aina yarani sira ai sibu izat laitabi nupiro ikhut asi paiduna natropo bira khibada pahamakana hekta loba pamaktragana chakro haidana inthopiba masibu nupandagi li challo matamgi ahongbada ai apambada su hongkre masidi chatnabigi selne nangna thingba khak ngangbada banate ichel adudi puksel leptaba ngaktangi khanduna hingba nakhoina sembani hoi ai puksel leptabani aduna nanga iga pabda sanatri laibagda tinau haidana matam kharadi aikhoini leminare adubu matam chuppagi leminau haina tamda boibana ngasidagi aikhoini lapnaba tare nangdi puksel ju sengba male aduna nanga chanaba puksel sengba ma thiraga amaga leminau madu hekta aina yarani sira aina fazina haibasida yadrabadi leikai miyam sigi mangda nangak samadu pairiga ingani tawi khankibada tawba ngamba khoimoni habase nang kawgana aina amuka hairibasini nang yumsidagi chakro aina lakpada nang yumsida layamba yaro wahai asiga loyana chatki thongalomda ngasaidagi uribani taribani ketuki masu adubu hoimai haide magi lebam thokpani leiriba masa mamauna khanaribado kumhai amagum yengduna ketuki masa satkrabada mamongda onsinduna kari khalige ni imauba kaino khanba haibaba aidi salo mana tawringa yagadaba napida aidi nate tawno imau bema nangko anam kan ganu isadi saurabadi yamna sathibani mana tawni haikrabadi tawdana toktabani nangbu lekai miya mangduda nangak samdu pairaga inbadu pambrane mana dana hekta tawba yabro adumnaga ingonda tawruklabadi ibung anini leiribado maduna sasan phubugum phuangadabane mabung amba kanam leitre mana tawringa yarani sini khalibase yaroi
ꯏꯆꯥ ꯃꯊꯟꯇꯅꯤ, ꯏꯆꯥ ꯁꯅꯥꯅꯤ, ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ. ꯀꯩꯅꯣ ꯏꯃꯥꯅ ꯅꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯐ ꯐꯠꯇ ꯊꯤꯗ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯕꯣ? ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯍꯩ, ꯅꯈꯣꯟ ꯀꯟꯈꯠꯂꯛꯀꯅꯨ, ꯑꯩꯉꯣꯟꯗꯀꯣ, ꯀꯟꯈꯠꯂꯛꯀꯅꯨ. ꯑꯗꯨꯒ ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ. ꯆꯥꯝꯃꯗꯒꯤ 2-3 ꯈꯥꯏꯗꯣꯛꯈꯤꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯅ. ꯃꯁꯤꯡ 1-2ꯗꯨꯒꯤ ꯏꯆꯥꯗ ꯗꯥꯛꯐꯝ ꯇꯥꯕ ꯊꯕꯛ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ. ꯑꯣ, ꯏꯃꯥꯒꯤꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ 100 ꯂꯣꯜꯍꯟꯒꯦ ꯈꯜꯂꯤꯕ ꯑꯣꯏꯔꯦ. ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯤꯗꯅ ꯃꯣꯏ ꯇꯥꯗꯅ ꯑꯄꯟꯕ ꯑꯀꯤꯕ ꯂꯩꯇ ꯇꯧꯔꯤꯕꯁꯤꯗꯤ. ꯍꯣꯏ, 100ꯗꯒꯤ 1-2 ꯂꯧꯊꯣꯛꯈꯤꯕꯗꯣ ꯃꯁꯤꯡ ꯍꯟꯊꯔꯝꯗꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ 1-2ꯗꯨꯅ ꯇꯧꯒꯦ ꯈꯟꯅ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥ ꯍꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯇꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯗꯕ ꯐꯩ. ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯔꯣ ꯃꯥꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩꯔꯣꯝꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯂꯞ ꯊꯥꯡꯗꯨꯅ ꯆꯠꯈꯤ. ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯈꯟꯅ ꯂꯩꯖꯔꯝꯕꯤ ꯅꯨꯄꯤꯗꯨ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯅ ꯎꯔꯛꯂꯕꯗ ꯆꯠꯄꯗ ꯇꯥꯔꯤꯗꯣ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯔꯣ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯦ. ꯃꯃꯥ ꯂꯥꯏꯕꯤꯅ "ꯀꯩꯅꯣ ꯅꯪꯕꯨ ꯂꯥꯛꯅꯤ ꯈꯣꯠꯅꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯟꯅ ꯍꯥꯏꯗꯦ, ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ?" ꯃꯆꯥꯅ ꯍꯪꯂꯤꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝꯄꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕ ꯑꯗꯨꯗ ꯂꯥꯏꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤ ꯇꯧꯔꯒꯦ? ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯈꯣꯏꯃꯨꯒ ꯈꯠꯅꯔꯛꯂꯤꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ." "ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯔꯝꯗꯣ ꯍꯥꯏꯗꯅꯗꯤ ꯀꯔꯝꯅ ꯈꯪꯅꯤ? ꯍꯥꯏꯔꯒ ꯈꯪꯍꯜꯂꯨꯗꯅ ꯃꯔꯝꯗꯣ. ꯅꯃꯥ ꯑꯩꯉꯣꯟꯗꯁꯨ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯑꯐ ꯐꯠꯇꯗꯣ ꯈꯟꯅꯔꯒ ꯀꯣꯛ ꯂꯣꯏꯔꯦ." ꯊꯔꯣ ꯃꯃꯥꯗ ꯃꯐꯝ ꯈꯨꯗꯤꯡ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ. "ꯀꯔꯤ? ꯑꯃꯠꯇ ꯅꯠꯇꯅ 2 ꯊꯤꯔꯕ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯕ? ꯃꯗꯨꯒꯤ ꯈꯣꯏꯃꯨ ꯑꯗꯣ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯗꯥꯔ ꯑꯣꯏꯔꯝꯅꯤꯌꯦ. ꯃꯁꯛꯀ ꯈꯔ ꯐꯖꯔꯒ ꯇꯧꯔꯛꯄ ꯑꯣꯏꯔꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒꯦ ꯍꯥꯏꯕꯨ ꯎꯌꯥꯟ ꯃꯅꯤꯡ ꯃꯥꯟꯕ ꯃꯥꯅ ꯇꯧꯔꯤꯕꯅꯤꯅꯦ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯌꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ. ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯔꯝꯗꯧꯔꯤꯕꯅꯤ. ꯁꯦꯜ ꯄꯥꯏꯕ ꯊꯤꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯦꯕ. ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ." "ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ. ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯅꯦꯝꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯧꯒꯤ ꯇꯧꯗꯅꯇ ꯂꯩ. ꯑꯐꯕꯗ ꯆꯪꯕ ꯑꯣꯏꯔꯗꯤ ꯐꯩ." "ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯦ. ꯍꯣꯔꯦꯟ ꯅꯕꯨꯡ ꯍꯣꯏ ꯅꯄꯥ ꯍꯣꯏ ꯄꯨꯂꯞ ꯐꯝꯃꯒ ꯋꯥꯔꯤꯗꯣ ꯇꯥꯟꯅꯔꯁꯤ." ꯁꯣꯝꯗꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯦꯝꯕꯗꯨ ꯅꯨꯄꯤ ꯎꯅꯔꯤ. ꯂꯦꯝꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯄꯥꯝꯖꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯆꯠꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯈꯛꯇꯅꯤ. ꯇꯤꯟ ꯆꯥꯔꯕ ꯄꯣꯠ ꯑꯗꯨꯒ ꯁꯨꯝ ꯅꯛꯅꯅ ꯊꯝꯂꯕꯗꯤ ꯆꯥꯔꯝꯗꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯇꯤꯟ ꯆꯥꯔꯛꯏ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯅ ꯇꯤꯟ ꯆꯥꯔꯕ ꯃꯤꯑꯣꯏꯗꯒꯤ ꯈꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯤꯌꯨ. ꯂꯦꯝꯕ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯅ ꯎꯔꯝꯃꯤ. ꯎꯔꯤꯕ ꯁꯛꯐꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯔꯤꯗꯣ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥ ꯑꯣꯟꯊꯣꯛ ꯌꯦꯡꯖ ꯆꯠꯈ꯭ꯔꯤꯗꯣ. ꯁꯅꯥꯔꯦ ꯃꯃꯧꯅ ꯐꯤꯒꯤ ꯁꯦꯜ ꯂꯧꯔꯨꯅꯤ ꯍꯥꯏꯔꯒ ꯄꯤꯔꯥꯡꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯁꯣꯠ ꯆꯣꯠꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ. "ꯏꯃꯧ, ꯀꯩꯗꯧꯔꯦ? ꯍꯥ? ꯀꯩꯒꯤꯅꯣ ꯏꯃꯧꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯤ? ꯀꯅꯥꯅ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯔꯛꯂꯦ?" "ꯏꯃꯥ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ? ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯏꯃꯥ? ꯅꯠꯇ꯭ꯔꯒ ꯅꯃꯧꯒꯤ ꯁꯛꯁꯤ ꯌꯥꯝꯅ ꯊꯤꯔꯕꯣ ꯏꯃꯥ?" "ꯀꯩꯒꯤꯅꯣ ꯏꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯌꯨꯝꯁꯤꯒꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕꯤ ꯏꯃꯧꯗꯤ ꯏꯃꯧ ꯂꯩꯔꯥꯡ ꯈꯛꯇꯅꯤ. ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ. ꯏꯃꯧꯅ ꯀꯔꯤ ꯀꯞꯂꯤꯕꯅꯣ? ꯁꯦ ꯇꯣꯛꯑꯣ, ꯀꯞꯄ ꯌꯥꯗꯦ. ꯋꯥꯔꯤꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ." ꯂꯩꯔꯥꯡ ꯀꯞꯇꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤꯗ ꯃꯥꯅ ꯎꯈꯤꯕꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. "ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯕ? ꯈꯪꯅꯤ, ꯌꯨꯝꯁꯤꯗ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯃ." "ꯏꯃꯥ, ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈꯥꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯠ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯕꯅꯤ. ꯑꯩ ꯂꯟ ꯊꯨꯝ ꯁꯦꯜ ꯁꯅꯥ ꯑꯩ ꯑꯃꯠꯇ ꯀꯜꯂꯛꯇꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯕꯨꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ. ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯤꯌꯦ. ꯑꯇꯣꯞꯄ ꯃꯤꯅ ꯐꯥꯎ ꯃꯤꯠ ꯇꯥꯍꯟꯅꯤꯡꯗꯤꯌꯦ ꯏꯃꯥ." "ꯊꯣꯛꯑꯣ, ꯀꯩꯗꯧꯕꯒꯤ ꯏꯃꯧꯅ ꯀꯞꯅꯤ? ꯏꯃꯥꯁꯨ ꯈꯪꯉꯤ, ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ. ꯏꯃꯧꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ. ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯏꯃꯧꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ. ꯏꯆꯥꯕꯨ ꯏꯃꯧ ꯂꯩꯔꯥꯡ ꯈꯛꯇꯒꯤ ꯑꯣꯏꯍꯟꯒꯅꯤ. ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯅꯪ ꯅꯠꯇ ꯀꯅꯥ ꯑꯃꯠꯇ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣꯏ. ꯏꯃꯥ, ꯅꯃꯧꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯕꯤꯌꯨꯀꯣ." ꯁꯅꯥꯔꯩꯃꯥꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ.
ꯃꯅꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯊꯧꯅꯥ ꯑꯣꯏꯖꯔꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥꯔꯩ ꯃꯥꯅ ꯃꯃꯧꯕꯨ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯔꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯛꯂꯦꯗꯣ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕꯅ ꯅꯤꯡꯁꯤꯡ ꯀꯞꯆꯗꯨꯅ ꯂꯩꯔꯤꯗꯣ ꯁꯅꯥꯔꯩ ꯃꯥꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯃꯃꯧꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯆꯥꯕꯨ ꯋꯥꯔꯛꯀꯦ ꯈꯟꯅ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩ ꯂꯦꯝꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯁꯅꯥꯔꯩ ꯃꯆꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯀꯥꯈꯠꯂꯛꯇ꯭ꯔꯤꯉꯩ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥꯏꯈꯣ ꯏꯃꯥ ꯀꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯋꯥꯔꯛꯄ ꯍꯧꯕꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤ ꯃꯈꯥ ꯇꯥꯗꯨꯅ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇ ꯆꯠꯂꯛꯀꯅꯤ ꯄꯨꯟꯒꯅꯨ ꯍꯥꯏꯗꯅ ꯃꯤ ꯄꯛꯇꯨꯅ ꯋꯥꯁꯤ ꯉꯥꯡꯂꯣꯏꯅ ꯈꯟꯕꯁꯦ ꯅꯪꯅ ꯌꯥꯍꯜꯂꯣꯏꯗꯧꯔꯤ ꯅꯪ ꯅꯁꯥꯁꯦ ꯄꯥꯈꯪꯂꯥ ꯍꯥ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯂꯩꯒꯦ ꯏꯃꯧ ꯑꯁꯤ ꯐꯠꯇꯕꯤꯔꯣ ꯅꯪꯅ ꯏꯃꯧꯁꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯁꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏ ꯏꯃꯧ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯥꯡꯗꯨꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯎꯅꯔꯕꯗꯤ ꯀꯩ ꯍꯥꯏꯗꯧꯔꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯒꯗ꯭ꯔꯥ ꯍꯥ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯒꯗ꯭ꯔꯣ ꯑꯣꯛꯇꯕꯤꯅꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ ꯄꯥꯎꯊꯣꯛꯄꯤꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯣꯏꯗꯤ ꯈꯪꯂꯝꯃꯣꯏꯌꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯐꯅ ꯆꯥꯗ ꯊꯛꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯐꯪꯂꯕꯗꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯕꯅꯦ ꯐꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯨꯅꯁꯨ ꯅꯪꯅ ꯊꯧꯁꯥ ꯋꯥꯁꯥꯗ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯇꯥꯔꯒ ꯂꯩꯔꯒ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧꯗꯤ ꯂꯩꯔꯥꯡ ꯈꯛꯇꯅꯤ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯟꯕ ꯌꯥꯔꯣꯏ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯃꯇꯨꯡ ꯑꯩ ꯏꯃꯥꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯔꯣꯏ ꯅꯆꯥ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯨꯔꯤ ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯏꯃꯧꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕ ꯃꯇꯝꯗ ꯅꯃꯥ ꯑꯩꯅ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯃꯧ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯍꯧꯗꯣꯛꯇꯨꯅ ꯈꯔ ꯄꯤꯖꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯇꯥꯎ ꯈꯣꯏꯃꯨꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯆꯪꯈꯤ ꯃꯆꯥꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯔꯥꯡ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯔꯨꯗ ꯂꯨꯞꯊꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯣꯟ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯥꯡ ꯑꯩ ꯂꯥꯜꯂꯤ ꯅꯪꯉꯣꯟꯗ ꯑꯩ ꯃꯇꯨꯡ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯝꯇ ꯇꯧꯔꯣꯏ ꯁꯦ ꯀꯞꯀꯅꯨ ꯑꯩ ꯂꯥꯜꯂꯤ ꯅꯈꯣꯡ ꯁꯣꯛꯇꯨꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯂꯩꯔꯥꯡ ꯑꯩ ꯂꯥꯜꯂꯦ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯩꯅꯣ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯒꯦ ꯈꯟꯕꯤꯔꯤꯕꯅꯣ ꯂꯩꯔꯥꯡ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯩ ꯃꯤꯑꯣꯏꯕ ꯅꯣꯏꯁꯦ ꯄꯨꯛꯅꯤꯡꯗ ꯑꯃ ꯆꯤꯟꯕꯥꯟꯗꯅ ꯑꯃ ꯀꯔꯝꯅꯅꯣ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯕ ꯍꯩꯔꯨꯗꯕ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯂꯩꯔꯥꯡ ꯂꯦꯝꯕ ꯂꯩꯔꯥꯡꯕꯨ ꯆꯦꯖꯦꯠ ꯃꯊꯥꯔꯣꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯋꯥꯔꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯅꯥꯏꯗꯤ ꯑꯄꯪꯕꯤꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ ꯄꯨꯝꯅꯃꯛ ꯏꯔꯥꯟꯅꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗ ꯑꯗꯨꯕꯨ ꯅꯅꯥꯏꯗꯤ ꯑꯄꯪꯕꯤꯅꯤ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯒꯤ ꯏꯔꯥꯜ ꯑꯗꯨꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯣ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯇꯥꯆꯧꯅ ꯂꯥꯟꯕꯅꯤ ꯇꯝꯃꯣ ꯇꯥꯆꯧ ꯁꯨꯡꯕꯤꯔꯒꯦ ꯋꯥ ꯉꯥꯡꯂꯅꯨ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯔꯣꯒꯤ ꯃꯄꯨꯡ ꯑꯅꯤꯅ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯍꯟꯁꯤ ꯑꯃꯨꯛꯇ ꯋꯥꯔꯛꯁꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯂꯥꯏꯕꯤ ꯃꯥꯅ ꯀꯧꯕ ꯂꯥꯛꯂꯕ ꯃꯇꯝꯗ ꯋꯥꯔꯤ ꯍꯥꯟꯅ ꯐꯖꯅ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯎꯕꯗ ꯍꯣꯏꯃꯥꯏ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯊꯔꯣ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯂꯥꯛꯂꯦ ꯑꯌꯨꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯂꯥꯏꯕꯤ ꯃꯥꯒ ꯄꯨꯟꯅ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯦꯇꯨꯀꯤꯒ ꯈꯣꯏꯃꯨꯒꯁꯨ ꯀꯧꯕ ꯑꯗꯨ ꯇꯥꯔꯕꯗ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯀꯦꯇꯨꯀꯤ ꯊꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛ ꯑꯃꯗꯤ ꯆꯥꯏ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯩꯃꯥ ꯏꯆꯦ ꯍꯣꯏ ꯑꯣꯏꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯔꯦ ꯆꯟꯅ ꯂꯣꯟꯆꯠ ꯌꯥꯝꯅ ꯈꯪꯕꯤꯒ ꯁꯥꯔꯛꯀꯅꯨ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯛꯎ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯁꯤ
ꯈꯣꯏꯃꯨ ꯃꯥꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯏꯅꯥꯎ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯑꯦ ꯏꯅꯥꯎꯗꯤ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯨꯝꯕꯤꯎꯔꯕꯣ ꯏꯆꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕ ꯑꯣ ꯏꯃꯧꯒꯤ ꯑꯣꯏꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯖꯔꯝꯂꯤꯕꯅꯤ ꯀꯧꯕ ꯂꯥꯛꯆꯒꯦ ꯈꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯟꯅꯈꯤꯒꯗꯧꯔꯤꯕ ꯏꯆꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯃꯌꯥꯏ ꯑꯗꯨꯕꯨ ꯏꯃꯧ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯈꯟꯗꯅ ꯂꯥꯛꯇꯕꯒꯤ ꯋꯥꯅꯤ ꯈꯔ ꯁꯥꯎꯕ ꯐꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯀꯧꯔꯨꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥ ꯏꯆꯥꯁꯨ ꯍꯥꯏꯅꯖꯔꯝꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯐꯠ ꯈꯨꯝꯂꯛꯏ ꯀꯩꯗꯧꯕꯩ ꯀꯧꯕ ꯂꯥꯛꯇꯣꯏꯕ ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯤ ꯃꯁꯥꯅ ꯂꯥꯛꯆꯇꯥꯕ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯔꯣꯒꯤ ꯃꯕꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯊꯦꯝꯕꯗꯨ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯕꯨꯡ ꯌꯥꯏꯃ ꯊꯦꯝꯕꯅ ꯍꯩ ꯈꯣꯏꯃꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯅꯨꯄꯤꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯤꯗꯣ ꯍꯥ ꯏꯕꯥꯏ ꯅꯆꯟ ꯅꯨꯄꯤꯗꯣ ꯈꯔ ꯉꯥꯎ ꯃꯥꯜꯂꯦ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯉꯥꯛꯇꯪ ꯁꯥꯎꯅꯕꯒꯤ ꯑꯗꯨ ꯍꯥꯏꯕ ꯉꯥꯡꯕꯗꯨꯗ ꯊꯑꯣꯏꯅ ꯂꯧꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯀꯧꯕ ꯂꯥꯛꯇꯣꯏꯕ ꯈꯣꯏꯃꯨꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯧꯕꯒ ꯊꯦꯝꯕꯒꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯊꯦꯝꯕꯅ ꯈꯣꯏꯃꯨꯒꯤ ꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯜꯂꯛꯏ ꯐꯨꯔꯛꯏ ꯈꯣꯏꯃꯨ ꯃꯥꯕꯨ ꯊꯣꯏꯕꯒ ꯊꯦꯝꯕꯒꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯥꯏꯕꯤ ꯃꯆꯥꯁꯤꯡꯕꯨ ꯈꯥꯝꯃꯛꯏ ꯍꯩ ꯑꯆꯧꯕ ꯌꯥꯏꯃ ꯇꯣꯛꯑꯣ ꯌꯥꯔꯦ ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ ꯀꯩꯇꯧꯀꯤ ꯍꯌꯦꯡꯃꯛ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯊꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯊꯧꯁꯥꯗ꯭ꯔꯗꯨꯅ ꯂꯥꯛꯇꯕꯒ ꯊꯣꯛꯑꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯆꯥꯁꯦ ꯂꯥꯏꯔꯩꯄꯥꯛꯇ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯍꯟꯅꯕ ꯊꯥꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯀꯦꯇꯨꯀꯤ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯀꯌꯥꯝ ꯁꯣꯛꯀꯦ ꯅꯪꯕꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯆꯤꯟꯒꯁꯦ ꯂꯣꯏꯅ ꯇꯠꯂꯦꯅ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯏꯃꯥꯗ ꯁꯝꯃꯛꯎ ꯆꯥꯝꯃꯒꯤ ꯃꯄꯨ ꯏꯆꯥ ꯁꯅꯥꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯅꯣꯡꯉꯥꯜꯂꯕꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯦ ꯑꯍꯟ ꯈꯔꯒ ꯊꯔꯣ ꯍꯣꯏꯒꯤꯗ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯨꯕ ꯑꯍꯟꯈꯩꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯐꯝ ꯈꯔ ꯇꯥꯅꯔꯛꯂꯦ ꯀꯦꯇꯨꯀꯤ ꯃꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯏꯆꯥꯗꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯏꯃꯥ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯄꯣꯛꯄꯗꯒꯤ ꯅꯆꯥꯒꯤ ꯃꯥꯏꯗ ꯗꯥꯛꯐꯝ ꯑꯃꯐꯥꯎ ꯇꯥꯔꯛꯇꯅ ꯂꯩꯔꯛꯄꯁꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯇꯥꯔꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯍꯟꯖꯤꯟꯅꯗ꯭ꯔꯕꯗꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯁꯦꯜꯗꯨꯁꯨ 50,000ꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯗꯧꯔꯤꯕꯅꯣ ꯑꯗꯨ ꯌꯥꯝꯕ ꯑꯗꯨꯕꯨ ꯊꯔꯣꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯅꯆꯥꯗꯤ 100ꯒꯤ ꯃꯄꯨꯅꯤ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯅꯃꯧ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯦꯜ ꯄꯥꯏꯔꯕꯤ ꯏꯃꯥꯒꯤ ꯅꯃꯧ ꯑꯃ ꯅꯆꯥ ꯁꯅꯥꯅ ꯄꯤꯅꯤ ꯍꯣꯏꯗ ꯏꯆꯥ ꯁꯅꯥꯅ ꯄꯥꯝꯗ꯭ꯔꯒꯕꯨ ꯀꯣꯛ ꯈꯥꯏꯅ ꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯦꯜꯗꯨꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯑꯒ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯃꯊꯟꯇꯅꯤ ꯁꯅꯥꯅꯦ ꯑꯗꯨꯁꯨ 100ꯒꯤ ꯃꯄꯨ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯊꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯗꯨꯅ ꯂꯩꯍꯧꯕ ꯁꯦꯜ ꯑꯗꯨꯅ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯂꯩꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯊꯥꯈꯥꯏꯗꯒꯤ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯥꯒꯤ ꯁꯛꯐꯝꯅ ꯅꯨꯄꯤ ꯀꯣꯏꯕ ꯅꯠꯇꯦ ꯁꯦꯜꯗ ꯃꯤꯍꯧꯕ ꯅꯨꯄꯤ ꯈꯔꯅ ꯁꯦꯜꯒꯤꯗꯃꯛ ꯈꯜꯂꯒ ꯀꯣꯏꯅꯕꯅꯤ ꯎꯅꯔꯤ ꯕꯣꯀꯨꯜ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯥꯈꯪ ꯑꯃꯒꯨꯝ ꯇꯅꯧꯕꯤ ꯑꯩꯁꯦ ꯑꯁꯦꯡꯀꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯀꯩꯅꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯍꯪꯂꯛꯏꯁꯤꯅ ꯁꯨꯝ ꯇꯥꯅꯤꯡꯕ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯀꯥꯔꯟ ꯉꯥꯡꯗ꯭ꯔꯁꯨ ꯑꯣꯏꯒꯗꯕ ꯑꯃ ꯈꯟꯅꯁꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯈꯟꯅꯅꯕꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯕ ꯑꯩꯁꯨ ꯐꯤ ꯃꯆꯨ ꯐꯖꯕꯒꯗꯣ ꯁꯦꯠꯇꯅ ꯅꯪꯒꯤ ꯅꯥꯛꯇꯒ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯐꯖꯅꯤ ꯃꯨꯇꯛ ꯉꯧꯗꯅ ꯃꯨꯔꯕ ꯀꯨꯆꯨ ꯑꯗꯨꯗ ꯅꯪꯅꯒ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯒ ꯁꯦꯠꯇꯣꯔꯛꯄꯗꯨꯗꯤ ꯑꯁ ꯑꯩꯁꯦ ꯉꯥꯎꯗꯣꯏ ꯃꯥꯜꯂꯤꯍꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯈꯔ ꯃꯨꯕꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯃꯨꯔꯁꯨ ꯃꯨꯁꯅꯥ ꯔꯥꯁꯤ ꯂꯩꯕꯤ ꯍꯣꯏꯗ ꯑꯩꯁꯨ ꯔꯥꯁꯤ ꯂꯩ ꯈꯪꯕꯒꯤ ꯀꯣꯏꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯉꯁꯤ ꯆꯦꯜꯂꯁꯦꯕ ꯑꯩ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯀꯩꯅꯣ ꯆꯦꯟꯕꯕꯨ ꯁꯦꯜ ꯐꯪꯕ꯭ꯔꯣ ꯅꯪꯅ ꯁꯦꯜ ꯂꯩꯇ꯭ꯔꯦꯒ ꯍꯥꯏꯗꯨꯕꯣ ꯑꯁ ꯑꯁꯦꯡꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯗꯧꯔꯦꯅꯦ ꯅꯠꯇꯦꯍꯦ ꯅꯪꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯍꯧꯔꯁꯤ ꯍꯥꯏꯕꯅꯦꯕ ꯅꯪꯁꯤꯅ ꯈꯪꯀꯟꯈꯤꯗꯕꯁꯤꯅ ꯍꯣꯏ ꯆꯦꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯣꯏꯃꯨ ꯑꯃꯗꯤ ꯇꯅꯧꯕꯤꯗꯣ
ꯇꯅꯧꯕꯤꯕꯨ ꯊꯤꯟꯕ ꯂꯥꯛꯑꯝꯕ ꯃꯤꯌꯥꯝꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ꯫ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯑꯈꯦꯠꯄꯤꯅ "ꯏꯕꯦꯝꯃ, ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯁꯦꯜꯒꯗꯨ ꯄꯥꯏꯕ꯭ꯔꯕ?" "ꯀꯥꯏꯗꯤ ꯋꯥꯅꯣꯗ ꯏꯃꯥ, ꯉꯁꯥꯏꯁꯨ ꯑꯌꯨꯛꯇ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯕꯒ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ." "ꯑꯁ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯪꯕꯨ ꯆꯦꯜꯂꯛꯄꯗ ꯃꯆꯤꯟꯒ ꯍꯪꯉꯛꯇ꯭ꯔꯣ? ꯅꯈꯣꯏꯒꯤ ꯅꯅꯦꯝꯗꯨꯅꯒ?" "ꯍꯪꯉꯛꯑꯦ, ꯑꯩꯁꯨ ꯀꯨꯝꯍꯩ ꯈꯨꯝꯗꯦ." "ꯐꯔꯕꯅꯤ ꯑꯗꯨ ꯈꯨꯝꯗ꯭ꯔꯤꯗꯣ. ꯃꯃꯥꯡꯗ ꯆꯦꯜꯂꯨꯔꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯑꯒ ꯂꯩꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯁꯤ꯫ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯍꯌꯦꯡꯃꯛ ꯏꯆꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯑꯗꯨꯝ ꯍꯥꯏꯅꯅꯦ 50,000 ꯄꯤꯔꯛꯎ ꯍꯥꯏꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯇꯧꯔꯁꯤ." ꯃꯃꯥꯡꯗꯁꯨ ꯇꯅꯧꯕꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯕꯅ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯂꯨꯍꯣꯡꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ "ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯅꯥꯅꯤ, ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ" ꯍꯥꯏꯗꯨꯅ ꯊꯝꯂꯛꯄ ꯀꯦꯇꯨꯀꯤꯒꯤ ꯂꯥꯏꯕꯛꯇꯤ ꯂꯥꯏꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯀꯦꯇꯨꯀꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯕꯗꯨ ꯂꯥꯏꯔꯕꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯗ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯈꯔ ꯂꯩꯔꯝꯕꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯣ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝꯗꯨꯃꯈꯛꯇ ꯉꯥꯏꯔꯦ꯫ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯂꯒ ꯀꯦꯇꯨꯀꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯍꯥꯏꯔꯛꯏ ꯈꯣꯟ ꯇꯜꯂꯞ, "ꯏꯃꯥ, ꯅꯪ ꯋꯥꯔꯦꯀꯣ? ꯅꯆꯥ ꯁꯅꯥ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯕ ꯑꯃ ꯄꯣꯛꯂꯨꯕꯅ꯫ ꯑꯃꯇꯪꯒꯤ ꯃꯄꯨ ꯑꯣꯏꯕ ꯄꯣꯛꯂꯝꯃꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ." "ꯏꯃꯥꯒꯤ ꯏꯆꯥ ꯁꯅꯥ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯕ, ꯏꯃꯥ ꯉꯁꯤꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯒꯤ ꯊꯕꯛ ꯈꯛꯇ, ꯋꯥꯏ ꯇꯩꯕ, ꯐꯤ ꯁꯨꯕ, ꯁꯥꯗ ꯂꯥꯟꯗ ꯊꯧꯕ, ꯄꯨꯝꯅꯃꯛ ꯅꯨꯄꯥꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯁꯝꯂꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯔꯝꯃꯤꯅꯦ." "ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥꯅ ꯃꯗꯨ ꯅꯆꯥꯗ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯒꯗ꯭ꯔꯥ? ꯅꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ 100 ꯂꯣꯟꯒꯗꯕ ꯃꯥꯜꯂꯨꯕꯅꯤ." "ꯏꯃꯥꯅ ꯄꯪꯕꯒ ꯏꯆꯥꯅ ꯆꯥꯝꯃꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯂꯨꯕꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯈꯤꯕꯒꯤꯅꯤ꯫ ꯈꯜꯂꯨꯔꯅꯨ, ꯍꯜꯂꯛꯂꯔꯣꯏ. ꯅꯪꯁꯨ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝꯗꯣ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯃ ꯋꯥꯔꯛꯄꯗ ꯑꯐ ꯐꯠꯇ ꯍꯥꯟꯅ ꯊꯤꯒꯠꯄꯤꯗꯨꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯏꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯂꯥꯜꯂꯕꯁꯨ ꯏꯆꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯔꯥꯟꯕ ꯍꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯂꯕꯗꯤ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯤꯍꯧ꯫ ꯃꯗꯨꯒꯤ ꯆꯩꯗꯨꯅ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯟꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯀꯅꯥꯅꯁꯨ ꯌꯩꯅꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯤꯟꯁꯤꯗꯣ꯫